History lana tambana akhweda mangzaba kaya aman lei tungi miro singi yaifanaba hausiki mirona harokleba miroda history mayek sengna khanghalamsi haina kairau SC MLA Lorembam Rameswar Maidina Fongdrokli wafamasi aiba haikam jadumanina iba Pukkei Langei Laktagi Saknairabi singge wari haiba lairik ama form gi thoramda fongdokhibani Bezar Kholda laiba Manipur Press Club da pangthokiba thoram aduda All Manipur Working Journalist Union Manipur Amjigi President Asem Baktana thoram mapu amadi Manipur University of Culture gi Vice Chancellor Professor Paunam Gonindrona akhanaba mingtulen oina saru yakhi thoram aduga mari lengana MLA Rameswar na makhata aduna Pukkei Langei Laktagi Saknairabi singge wari haiba lairik asigi aiba haikam jadumani asi aibo oiba natana naharogi thaudang pauchegi paumi oibata natana laikai committee gi oiba thabak thogai kaya da saru yaduna miyamgi mateng paumra lakli jin khaba matamasta research tawduna tonga lamda leiba Saknairabi artist kya gi maramda ithokratuna lairik oina fonglakpa asimak yamna ngai amadi nungaiba fawi matam amagi ahal laman singna wari oina libiramba kunimak wari oina ithoklaga thamba sutangai fade tungi miro singda yamna kanagani adubo harokliba miro singda asengba chumba history mayek singna khangansi haike some alamana wari thabiramba wari yamle chansana palabada kodamana karau da pai sing kangoma tamda nungin na malay do adi wari mate kumba ibet sa tiadena adegi uranda pai mairangi thobi sela kan ulama ke uran thobi wari adi langdung bidra par do si phawa hazile ba thongar pasida an wari lebani pai porom ji adum phangi phawan da ma ma ji ko ba